ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯊꯥ ꯃꯅꯨꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯔꯒ ꯂꯥꯛꯆꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅ ꯀꯤꯉꯣꯏ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯗꯨꯅꯤ꯫ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯐꯨꯅꯤꯟ ꯍꯥꯏꯕ ꯄꯥꯝꯕꯤꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯌꯦꯂꯥꯡ ꯀꯤꯉꯣꯏ ꯐꯨꯅꯤꯟ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯊꯥ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯩ꯫ ꯀꯤꯉꯣꯏ ꯑꯃꯁꯨꯡ ꯌꯦꯂꯥꯡ ꯐꯨꯅꯤꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯊꯥ ꯃꯅꯨꯡꯁꯤꯗ ꯆꯥꯍꯧꯔꯕꯗꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯎꯠꯆꯔꯛꯄꯅꯤ꯫ ꯁꯣꯝꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯅ ꯌꯦꯝꯄꯠ, ꯃꯊꯪꯅ ꯌꯦꯟꯖꯤꯜ ꯂꯩꯔꯦ, ꯃꯊꯪ ꯂꯥꯂꯨꯀꯣꯛ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯍꯨꯝꯁꯤꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥ ꯑꯃ ꯍꯥꯞꯅꯤꯡꯕ ꯃꯈꯜ ꯍꯥꯞꯂꯒ ꯑꯩꯈꯣꯏꯅ ꯆꯦꯡꯒꯤ ꯃꯍꯤꯗ ꯐꯨꯠꯂꯒ ꯆꯦꯡꯍꯤ ꯑꯣꯏꯅ ꯁꯦꯝꯃꯒ ꯏꯔꯨꯖꯅꯩ꯫ ꯂꯥꯂꯨꯀꯣꯛꯁꯦ ꯍꯥꯞꯈꯤꯕ ꯇꯥꯔꯒꯗꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛꯏ ꯆꯥꯝꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯍꯟꯁꯤꯡꯅ ꯂꯥꯂꯨꯀꯣꯛꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯁꯖꯤꯕꯨ ꯊꯥꯗ ꯀꯣꯛ ꯂꯨꯊꯣꯛꯇꯨꯅ ꯆꯦꯡꯍꯤꯅ ꯏꯔꯨꯖꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯃꯨꯛ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤꯅ ꯑꯈꯥꯕ ꯃꯔꯝ ꯇꯔꯦꯠꯀꯤ ꯁꯤꯡꯖꯨ ꯃꯆꯜ ꯑꯣꯏꯅ ꯆꯥꯅꯅꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯃꯈꯜꯁꯤꯡ ꯑꯁꯤ ꯍꯥꯞꯇꯨꯅ ꯁꯨꯈꯤꯕ ꯁꯤꯡꯖꯨ ꯑꯁꯤ ꯆꯥꯔꯕꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯤꯍꯨ ꯂꯥꯏꯍꯨ ꯆꯪꯗꯕ ꯃꯍꯨ ꯄꯥꯟꯕ ꯇꯤꯟ ꯀꯥꯡ ꯖꯤꯕꯁꯤꯡꯅ ꯁꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯌꯦꯅꯈꯠ ꯍꯥꯏꯗꯅ ꯀꯧꯏ꯫ ꯑꯁꯤꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯏꯅꯁꯨ ꯂꯥꯏꯗ ꯀꯠꯅꯩ꯫ ꯀꯕꯦꯔꯩ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯅ ꯅꯣꯡꯃꯥꯟꯈꯥꯅꯤ꯫ ꯑꯁꯤꯅ ꯁꯦꯡꯒꯥꯡꯈꯥ ꯍꯥꯏꯅꯁꯨ ꯀꯧꯏ꯫ ꯃꯐꯝ ꯄꯨꯝꯅꯃꯛꯀꯤ ꯂꯣꯟ ꯃꯥꯟꯅꯗꯕꯒꯨꯝ ꯂꯩꯕꯨꯡ ꯈꯥꯡꯉꯥ ꯍꯥꯏꯅꯁꯨ ꯀꯧꯅꯩ꯫ ꯑꯁꯤꯒꯤ ꯃꯅꯥ ꯑꯁꯤꯅ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯏ꯫ ꯑꯁꯤꯅ ꯅꯨꯡꯂꯩꯁꯪ ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯁꯤꯒꯤ ꯄꯥꯝꯕꯤ ꯑꯁꯤꯅ ꯄꯤꯔꯨꯛꯅꯤ꯫ ꯃꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯄꯣꯠꯁꯛꯅꯤ꯫ ꯁꯤꯅ ꯄꯤꯔꯨꯛ, ꯁꯤꯅ ꯅꯤꯝ ꯃꯅꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯈꯥꯕ ꯃꯆꯜ ꯇꯔꯦꯠꯁꯤꯡ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯡ ꯃꯅꯥꯁꯤꯡ ꯑꯁꯤ ꯑꯁꯛꯅꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯇꯣꯞꯄ ꯑꯈꯥꯕ ꯑꯩꯈꯣꯏꯅ ꯑꯐꯪꯕ ꯃꯐꯝꯗꯨꯒꯤ ꯑꯗꯨꯃꯛ ꯍꯥꯞꯄ ꯌꯥꯏ꯫ ꯃꯈꯜ 8ꯇꯒꯤꯗꯤ ꯍꯦꯟꯕꯤꯔꯣꯏꯗꯕꯅꯤ꯫ 9 ꯁꯨꯈ꯭ꯔꯒꯗꯤ ꯋꯥꯡꯉꯤ꯫ ꯑꯗꯨꯅ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯂꯣꯟꯗ ꯁꯤꯇꯥꯕꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯝꯕꯤ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯋꯥꯊꯕꯤ ꯃꯅꯥꯅꯤ꯫ ꯃꯁꯤꯅ ꯇꯥꯏꯔꯦꯟ ꯃꯅꯥꯅꯤ꯫ ꯑꯐꯪꯕ ꯑꯈꯥꯕ ꯃꯆꯜ 8ꯁꯤꯡ ꯑꯁꯤ ꯁꯦꯝꯕꯤꯔꯒ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯤꯕ ꯁꯤꯡꯖꯨ ꯑꯁꯤ ꯁꯨꯗꯨꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯠꯊꯣꯛꯆꯗꯨꯅ ꯁꯤꯡꯖꯨꯁꯤꯡ ꯑꯁꯤ ꯆꯥꯈꯤꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ, ꯑꯩꯈꯣꯏꯒꯤ ꯅꯥꯗ ꯌꯦꯛꯇꯕ, ꯃꯍꯨ ꯄꯥꯟꯕꯁꯤꯡꯅ ꯁꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯨꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ꯫ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯠꯆꯔꯛꯄꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫